अनौब चाही इंग लिसिंग अनि कुन लाकपदा चीफ मिनिस्टर नोंथोंबम बिरेन अमदि तोंगान तोंगान पॉलिटिकल पार्टी के लुचिंग सिंह याउना मियामदा याइफा पाउजेल पिरगली नुपीलान मेमोरियल एसोसिएशन सिंधुना थाबुम अमा चुमना चथरपा मरफु सुबा नुपीलान सेलिब्रेशन मंथ ngasi loisinkhre अमसुंग इंडियन आर्मी की चीफ जनरल बिपिन रावत लेबा सिगे हानबा चीफ ऑफ डिफेंस स्टाफ सीडीएस ओइना थौपुबा हौत्रे मयambu khurumjari adum ningbriba impact news ni ai bijana manohar mayumna hujik pungja si fawbugi maruba pauk si miyamda pijari चीफ मिनिस्टर नोंथोंबम बिरेना अनौब चाहीना लाकपदा मियामदा याइफा पाउजेल पिरगली महाकी पाउजेल दहाई इंग लिसिंग अनि तरा मापन असि मणिपुर स्टेट की ओइनदी चौखटपा खुमंग चाउसिनबगी दमक पुवारीदा इदुना लेहरगदब चाहीनी लमदम असिदा आईएलपी चना हनबा हक्सेल एजुकेशन मियामगी याइफा थौरांग अमदि लंबी थोंगना चिंगबा हिरम कयादा चौखटपा पुरखी हाइना चीफ मिनिस्टर ना थादरोपा चेरोलमना खंगलगली लोइना अनौब चाही लिसिंग अनि कुन्ना लाकपदा लमदम असिदा चौखटपा नुसिनबा पुरक ओरसनु हाइरी अनौबल चाही इंग्लिसिंग अनि कुन्ना लाकपदा मणिपुर प्रदेश कांग्रेस कमेटी की प्रेसिडेंट एम ओकेन रोना अमदी मणिपुर लेंगा की डिप्यूटी चीफ मिनिस्टर ओरंबा अमदी सीडब्ल्यूसी की मेंबर सु ओरिबा गखांगम अनिना थादरोक तोंगान तोंगान बचेरोलदा लमदम अस्सी की मियामदा हराव तयाम्बा फोंदोपका लोना ननब चाही की याइफा पाउजेल पिरगली लाकदौरिबा कुमजा इंग्लिसिंग अनि कुन्दा लमदम असिगे एजुकेशन सेक्टर दा हौजिक चथरिबा करप्शन असि मरुफंगना मुथनबा देशामना थबक पाइखलगनी हाइना लुबसिगी प्रेसिडेंट सलाम आकाशना फोंदोख्रे वाफम असे लुबसिना सिंधुना चाही खुदिंगी डिसेंबर 19 दा पांगथोपा मीट द मीडिया फेटर्निटी की थरमदा फोंदोखिबनी क्वाकचेलदा लेबा लुबसिगी ऑफिसटा फोंदोखिबा पांगथोखिबा थौरम अदुगा मरी लेनना आकाशना मखा ताना हाइखिबदा लुप असिना हेक लिंखलकपदगी हौना लमदम असिगे एजुकेशन सिस्टम दा अचौबा अहोंबा अमा पुरकनबा होनादुना लाली मसिगे सरुक अमा ओइना लाकदौरिबा चाही असिददी एजुकेशन सिस्टम दा हौजिक चथरिबा करप्शन असी मुथनबा वारेप असी लौबनी वारेप असिगी अहानबा खोंथांग ओइना मणिपुर यूनिवर्सिटी की फिजिकल डिपार्टमेंट यूजीसी न थादरखिबा लुपा लाख 94 की सेंफम लाना सिजनखिबगी वाथोक असी हाना पाइखलगनी हाइकी अमरोमदा लमदम असिगी मियांग अमरे नॉर्थ ईस्ट की मियांग गी अपामगी बायोक्ता इंडिया लेंगाक्ता ना हंदक तो सिटीजनशिप अमेंडमेंट बिल बु एकोंदुना चना हलकपा असिगी मतंगदा देसामना लमदम असिगी मियांगा तानादुना वारेप अमा लौरकनी हाइकी ngasiगी थोरम अदुगे सरुक अमोइना देसामगी माइकेदगी पाउमी सिंगदा चंबा खुदोल सिंह तमकी Mediana more than 70% Miam gi movement sigi momentum amadi Miam gi movement sigi masak asi mayon chummi aduna lobu yara badumba matam mo ore esnamagi pillar singi marakta media su pillar amani kaidna maduda hapsalak badugi madudagi reference lorkanda aikoina pai hajin banataba Manipur gi taseng masak asida base torkana yeng matamda media basi yam maruiba yawdu sungya magyadaba aduga mioibagi mindset mioibagi wakalon phawrga leiramba wakalon amadi ngak mikupamagi matungda karam wakalon anauba phawrkada ge habasi media gi khutta pawdam biriba isinau sing pomi isinau sing gi khutta yam song leire heduna ithamjage थौबाल कमांडो की कांगबो अमना लालहलुब के वाईकेएल की कादरनी हाइबा मियोय मरी फारे लोन थिंख्रबा लालहलुब असि कादरनी हाइबा मियोय मरी असि थौबाल की एसपी डॉक्टर एस इबोमचा की मीडियंग मखादा एएसपी ऑपरेशन ससिदानंद सोइबमना लुचिंगबा कांगबो अमना थौबाल वांगमताबदा लेबा तथा मैजिक पार्किंग दगी फाखिबनी फारबा मियोय सिंग असि थौबाल लाइसांग थेम दगी लाइसांग थेम अमुजांग मैते चही 19 अपोपा लेखिद्रबा जोय
Panjangkhong maning leikaidagi sadokpam nompok nganba chahi 19 apokpa kauremba Samaram mayai leikaidagi konjeng Khangembam athoi sing chahi 19 apokpa manglemba amadi kakching khunno awang leikaidagi mayang lambam khoiraba chahi 20 apokpa ingo chani paraba mioi mari mak wahang pahong chathanabagi damak Thobal police station da sinakre hairi Maichau Ningsing Numit Thoram ngasi pangthokre thoram adu Culture Presentation Center Imphal Maitrabak Manipur Pauna Kaithel na sinduna Imphal gi Gandhi Memorial Hall da pangthokhibani thoram adu gi saruk ama oina ahal oraba singda khudol tamki Matang swaise break ama laujagi break ki matungda thabum ama chupna chatharakpa marfu suba nupi lan celebration month ngasi losin ki bagi pau amadi Manipur amasung malangi tongan tongan ba I pau sing puduna laksage impact news pumeng tado lebi mayambo muka na taram lokchari bulletin achiki makhata ba pau mayamda pijari Nupilan Memorial Association asinduna thabum ama chupna chatharapa marfu suba Nupilan celebration month ngasi lesson kre Nupilan Memorial Complex ta pangtokhiba losin bagi thoram adu Khonjel Artist Union gi kangbuna leibak ningba isei saktuna hodoki loinana matam adu gi British lenga ki mayokta lamdam asigi nupi singna haukiba Nupilan da thongna fana sarugya khibi lekhidrobi ima singi photo da miyamna leisu kattuna ikai khumnaba utki thoram adu da Manipur Human Rights Commission ki acting chairperson Khaidem Mani Sagnairaba social worker R.K. Rameswar amadi Nupilan Memorial Association ga mari leinaba Lup Singh Ima Ivel Kyana saruk yaki celebration asi Nupilan Memorial Association sina mathangda lakadaba thoram kyarasu asumba celebration asi sathabiduna sunasumgi historical event ama oina observe tawbugi mahuta amna significance oiba lamdam sigi lakadaba nupi gi khunai chingda tongama role model ama oina hoigi message piba masung lakadaba nupi gi status ta amasung nupi gi pibam phagatbada ahongba kya laknaba honabada achoba ithil ama piba ngamnabgi damda asugumba celebration si sahi sa kya kuding sathabang ngamba osinu Indian Army ki Chief General Bipin Rawat Lebasik Ahanba Chief of Defence Staff CDS oina thaupuba haukre mangasi Chief of Indian Army ki famdagi potha khibani Defence Ministry na handakta Army Air Force amasung Navy ki niyom sing semdoktuna anoba clause ama hapchile madugi matung inna Chief of Defence Staff na masagi chahi humpumanga suba fawa thabak tawba yagani hairi Nakalamaromda General Manoj Mukund Narawane ngasi dagi lebasigi kungani suba Chief of Indian Army gi fampuba haukre ma ngasi Chief of Indian Army oina chahi ahum thabak puraklaba tungda ngasi thabak tagi pothakraba General Bipin Rawat ki mahut singani September da Chief of Indian Army gi vice oina thabak pai dringai mamangda Lieutenant General Manoj Mukund Army gi Eastern Command gi makok oirami mahak lanpham amasung lalhobagi irang leiba Jammu amasung Kashmir amadi awang tompok lamdamda tongan ba kaman amadi staff appointment singda thabak purame Lieutenant General Manoj Mukund Sri Lanka da Indian Peacekeeping Force da yauki amasung Myanmar da leiba India gi embassy da chahi ahum defense attest oina lerami Nagaland Station Batungna Armed Forces Special Power Act of Spagi Makhada Thataruk Disturbed Area ni haina lauthokre Machina Lanmi Singda Ahenba Sakti Piragani Ministry of Home Affairs na ngarang thatokpa gazetted notification gi matungina Nagaland State asi khudong tuningai oiba fibam amada leire haidi panba yabadi haukiba chahi humpu dagi state asida aspa chananduna lakibani All Manipur and Culture and Sports Development Society ki taramapan suba amadi ahum suba All Manipur Muslim Arts and Cultural Organization ki ahum suba state level
award function ama ngasi pangchokre palace compound laiba lamyan ba sanglen da pangthoki ba thoram aduda lamdam asida khundari ba tongan ba furup singi thoidok hendok pa achievement phangbang ngamkraba mioi singda khudol piduna pungning thogatki ngasi gi thoram aduda manipur khadi and village industries board lampen pat ki director in charge hai suvas all manipur and culture and sports development society ki president telem arun kumar amuko ki president sm jalan amuko gi president Perojam Nando Luang Yaw na miyoy kaya na sarugya ki. Tharom aduga mari lainana, Telem Arun Kumar na haikibada chahi khudingi oina All Manipur and Culture and Sports Development Society amadi All Manipur Muslim Art and Culture Organization na sinduna pangtuki ba state level award function asi maru oina state asida leiba tongan ba furup singbu amatta oina punsinba loina na furup singi marakta nungsi chanaba puraknaba honabani haina phongdoki. Arab the bulletin asigi headlines amhona miyamda thamjari anoba chahi english ani kunna lakpada chief minister nong thongmam biren amade tongan ba political party gi luchingba sing yauna miyamda yaipa paujal pirakle Nupilan Memorial Association na sinduna thabum ama chunna tatharakpa marfu suba Nupilan celebration month ngasi loisinkhre Amasung Indian Army ki Chief General Bipin Rawat leba asiga hanba Chief of Defence Staff at CDS oina thaupu bahokre